Russia Belarus tactical nuclear khutlaising Thamlagani Haina Putin Laothokhre. Ukraine military ki mateng piba hengalakliba nongchuplom gi laibak da warning piba ga loinana Russia ki President Vladimir Putin na yumthang nariba Belarus ta mahaki laibak na tactical nuclear khutlaising thamnaba thaurang tawri haina thangja numita Laothokhre. President Putin na phongdokhibada khongthang adu Britain na haukiba chayolda depleted uranium yauba armor khutlaising pinaba warep lokhibadagi lakpanai. Tactical nuclear khutlaising ase battlefield sisinanabagi damakta sabani amasung khutlaising asige teli amasung asanba missile singda fit tauba hena matik mayai leiraba nuclear warhead singa changdamnabada yield name Russia na Belarus ta thagadoriba tactical nuclear khutlaising adu mapung phana control tawgani amasung khutlaising aduge storage facility sing sabage thabak July ama phawbugi manungda mapung phana loishingani haina Putin na phongdokhe. Adumoy na magmahag Belarus da Russia na nuclear khulai kaya yamna thamgadagi haibadude pankhide. US government na thazariba de Russia gi tactical aircraft na puba yaba bomb sing short range missile sing ge warhead sing amasung artillery round sing yauna tactical nuclear khulai lising anirom lai haibasine. President Putin na mahaki argument da haidi madude Belarus da tactical nuclear khulai sing deploy tawbana Russia na United States na laukulagliba thawrang sing dage hanthadana Russian khutlaising matam sana amasung mafam sana deploy tawba ngamgane. US ki Belgium, Germany, Italy, Netherlands amasung Turkey da base tawba nuclear khulai kaya lai haina mahakna phongdokhe. Putin na makata na haiki madude Russia na thanglagliba khongthang ase US na lisang sina sathaduna laklabane. Washington na akakna bamichang laiba kharada sigumba khulaising matam kaya gi mamangdage deploy tawduna amade launch platform sing sem sabaga loinana makoige cruising training pibagi thabak sathaduna lakle. Aikoina tawgadoriba se American sing na matam sang na tawduna lakpa dumakni haina. Putin na state television gi interview amada phongdokhe panba yabade Russia na masigi tactical khutlaising laibak asigi territory da laiba dedicated depot sing da thamduna lakle tactical nuclear khutlaising adugi manungda kharade Belarus ke storage facility amada thambana Ukraine ki conflict asida hena kanba emergency ki phibam ma lakpa matamda khutlaising adu mafam aduda hanadagi deploy tawriba Russian aircraft amade missile sing ni hena naksilagani haide. Russia ki haksin ba wakal sian ba commentator kharana Kremlin da tactical nuclear khutlaising makhoibo sizinabagi matang da sem saduna lai haibage ingit ama nongsuplom da pinana ba khutlaising adubo hanadagi deploy tawriba mari leinaba khutlaising ga naksinana thamna ba taksin ba laikhrabane. Putin gi wapam asina kari lakhan ba yabage haibadu kumna yangsilagani haina US na phongdokhre. Putin amasung Erdogan na Russian Turkish partnership ki wapam khanakhre. Russia ki President Vladimir Putin na Turkish President Recep Tayyip Erdogan ga phone da wari sanaduna tongan balam sing da Russia amasung Turkey na partnership sembaga mari leinaba topic sing khanakhre hiram asiga mari leinana statement amada Kremlin na haidi madude thangja numita nakal anina trade amasung economic marigi positive oiba khongthang sing gas supply sing amasung Turkey da nuclear power plant sangbat sagat pa yauna joint strategic power engineering project sing mai pangna implement tawbugi matang da apen ba phongdok na kheng Turkey da thokiba sathiraba yuwa sing gi matung da lakpa aruba phibam sing lakhan na bohana bada Russia na mateng panglakhiba adubu Erdogan na thagat pa phongdok kheng loina president ani na yuwa sing aduna manghan takan khraba infrastructure sing amasung residential building sing nauna samgat sagana barasi adage construction material sing delivery tauna ba makata na thabak tawmina bagi wafam yana kheng. Ukraine gi hawai chengwai sing Black Sea ge port sing dagi makata na export tawba yana ba masung Russia gi chinjaki item sing amasung fertilizer sing export tawbada thamlamba thingba sing lauthokhna bage deal yauba Istanbul agreement sing numit hompuni sangdokpagi matangda Russia na karamba mawongda yari bano haibagi wafam Turkish leader Erdogan na Russian leader Putin ga khanakheng. Phone da wari sanabaduda Turkish Syrian mari makata na mahusagi phibam da lakana na bohona ba se yamna maru oi haibo wafam so makoina yanakhe process asi da Russia na construction oiba mawongda laukiba watem bagi thodang bo wari sanabaduda Erdogan gi maikai dage thagalaki haina Kremlin na statement adu da pankhe.